Ahmabaktada Mampunum Pukramjari, Yak Dr.Somorjit Ningombam, State Mission Director, National Health Mission, Manipur. Ngasi, Akoina Press Meet Kokjari si Akoigi National Deworming Day. Akoi all over India, pangthoklagani, and the Manipur gi oina Hayeng 30th April 2024 da pangthoklagani. Adugi matangda akoina media gi mating logzaraga akoigi angangsin 1 to 19 years sigi age group sidaisida akoigi deworming gi thabak asi chathanabay damakta akoina paogi mayamda yobinabagi damakta akoina ngasi press industry kokjabani akoina target tawrisi around 9,25,000 mungni all Manipur gi adana akoina tawjagadori si karino haiba matamda deworming aidi akoigi angangsinda akoigi worm mahiksi changaga moina kari kari laina pohonge haibadu mayamna khaminanaba haijabni samlamna hairabda akoi commonly found mahiksingji roundworm, whipworm amadi hookworm ni masi kamai tawge abda akoigi khong hamba matamda sanitary akoigi latrine si daida natana akoi soil ji contaminate tawdardi akoigi septic tank laitaba open defecation tawba mipham amadi mipham da akoigi soil jingji contaminate tawraga mahik sina larva walaga amadi angangsina sanaba matamda makhun masadu sengna hamna acha thak chasaluradi soil ludagi masada changraga worm jingjina mu macha walaga adult oiraga angangsigi intestine dagi e na chingba nutrient na chingba e amadi vitamin A masi je moina chathokpa haidare aduna angangsingida anemia amadi masa sondabagi problem ji lakpa masi ji prevent tawnabi damdani akoina deworming de tawjari si anana ko studies in haibada karigino deworming tawrisi hai matamsida 25% ko school absenteeism je handai deworming tawsina natradi angang ji mabuk nai 18 leidana mabuk to yek tan tawdana school katho kasin je handaba aduna masi ji handaba ji 25% gi chang da handabanina masi yam kanai yana koina deworming ase all over the world tawri WHO na sponsor tawraga India su tawi adu icham chamna tawi karino hai matamda albendazole 400 mg haiba guli asi pijara kanda masi chewable ni sairaga man charaga sairaga yorpa matamda masi gi mahik singji loina siba aduga adult ka ji manungda leiramasu siraga mapan tholakpa aduna masi gi yam safe oiba drug ni for mass administration aduna even angang ahal laiba laite masi ji charaga koi da kanaba yamna phang masi akoina logjagadar mating asi anganwadi worker amadi asha worker amadi school teachers amadi akoigi health ka mari leinana chaminaiba department sing water resources tribal welfare panchayati raj women child development HR human resource development masigi mayam sigi mating su logjai aduga department mayam sigi mi sing so akoina meeting su tawjagre aduga moi mating su lauraga each and every young child id 1 to 19 years masigi manungda leiba mi khudimak sida akoina guli asi pijagadabani aduna masi akoina fixed day oina tawi aduna chahi amada anirak lei akoigi ga tha taruk lairaga tawba aduna masi gi sigi damakta akoina tawjabani